Allah na insan miyoy basi ashraful makhluqat ne ba sembiri basi haibadi dunya sida Allah taala na tharakliba makhluk mayam sing sidagi khwaidagi hena phana khwaidagi hena ashraf makuk oina musharraf oina mukarram oina muazzaz oina tharakliba makhluk si insan miyoy basi ne aduna muhtaram buzurg aur mere aaj sathiyo Allah taala na insan miyoy basi mukarram amasung muazzaz tharak iba sigi matunginna jo Allah gi maikaidagi ahkam amasung shariat tharak iba sisu insan miyoy bagi mathak tane atopa makhluk sing sigi mathak tanatte Allah na insan miyoy basi makhluk tamam makhluk sing sigi makuk oina tharak bagi matunginna Allah na makhoi gi shariat amasung ahkam Allah gi maikaidagi tharak iba sisu insan miyoy bagi mathak ta tharak iba ne muhtaram buzugo dosto ado sigi shariat amasung ahkam mayam sing si insan miyoy bada kari maram gi tharak limo haiba matamda Allah na dunya da lairingai da su kari gumba Allah gi haiba illaba amasung Allah gi nabi gi haiba illaba adu taragadi nakhoi dunya da hingingai da su nakhoi gi izzat pibi gani aduga akhirat Allah aba matung da su nakhoi gi izzat yamna chauna pigani haiba du khakki ne ba aduna Quran Karim da Allah Taala gi irshate mubarakani karina hibiri haiba matamda ya ayyuhalladhina amanu taqullaha wa qulu qawlan sadida yuslih lakum a'malakum wa yaghfir lakum dhunubakum wa man yuti'illaha wa rasulahu faqad faza fawzan azima sigi ayat sida Allah Taala hibiri sigi mafhum si karino hai matamda jo na khoina dunya da lairingai da Allah ge haibi ilaba Allah ge ahkam da punsile laba amasung nabi gi tariqa da na khoina punsile laba adoi taragadi mai pakhan bigani haibadi dunya da su yamna chauna mai pakhan bigani aduga akhirat da su yamna chauna mai pakhan bigane aduga Allah Taala na akhirat ta jannat semaga thammi basisu Allah Taala na iman wala gine wa bashiril ladina amanu wa amilus salihati anna lahum janna sigi jannat se iman wala gine innal ladina amanu wa amilus salihati lahum jannatun tajri min tahtiha al anhar sigi jannat ki basharat piriba jannat si kana miyoy beginu hai matam da jo insan जो ईमान पूरा इबा अमसुंग अल्लाह के अहकाम द पुंसिले लिबा जो ने अमले सालेह तौरिबा मियोय सिंगदो अदुगी दमक्तने बा जन्नत की वादा अल्लाह ताला ना इखोय द थंबीरी बस अदुना एखोइना हुजिक हिंगेबा पुंसि सिगी मथकता जो हौखिबा पुंसि सिंगसे जो बुजुर्गाने दिन जो सहाबाई किराम सिंगसिगी ताबिईन सिंगसिगी बुजुर्गाने दिन सिंगसिगी मखोयगी पुंसि से एंगमा मतमदा अल्लाह ना दुनिया दसु मखोयगी इज्जत यामना वांगना थंगलन बिखी अदुगा आखिरत तसु मखोय से माय पाकपा सिंगी मनुंगदगी अल्लाह ताला ना चलहन बिखरा बने aduna muhtaram buzugo dosto ai khoina engoba dunya da su mai pak na ngai gi damakta Allah na silli ba policy si karino hai matamda ai khoina dunya si de hek tarak pa hobaga Allah na ai khoida sigi posak si pibiri meba kari kalimagi posak se Allah na dunya si da hek tarak pa hobaga Allah na ahan ba angang sina mamagi mabuk manungdagi tarakpa hek atopa wa ama phoba sijinnadringaida atopa wa ama phoba tahandringaida muhtaram zugo dost nupini amasung nupane haibegi posak singje ama phoba tadringai mamangda Allah na ikhoid hukum dawri be sikari gino hai matamda magi manasida posak ama phoba tadringaida Allah gi maming hana tahallu kalima sigi posak se si hana tahallu kari maram gi sigi kalima sigi zariya dagi jo mana mapunsi lelak phawbada adugi asardu oiraga lainangai gi damakta aduga mana hek maron sina hek thukpa horakpa matamda kari kalimasi tambiyu hairi bane kari gi kalimasi gi matik magun amasung kalimasi gi hesse se magi thamoi manung na sang khenangai gi aduga magi mapunsi suppa se Allah gi ahkam amasung nabi gi tariqa da punsi len bangam nangai gi damakta ne ba sigi silli bo policy mayam si kari gi no hai matamda ai khoina dunya da leiringai da su mai pak sanu aduga akhirat ta laba matung da su Allah na hara hara okchan biraga adugum laba jannat ki ni'mat adu ai khoina sin nangai gi damakta ne
aduna muhtaram buzugo dosto sigi kalima sigi Allah taala na ekhoi de fazilat habiri base man qala la ilaha illa Allah khalisan dakhala al janna kana gumba miyoi amana thamoi singna sumna khaki kalima se solaba adoi taragadi Allah taala na jannat sanghan bigani hairi bane jo insan sigi kalima se bu thamoi singna amakhaktang magi thamoi sina Allah bu thazaraga amasung Allah gi akiba du poga amasung Allah amakhaktani sidagi Allah gi atopada kana amaphoba laite haibe sigi thazaba siga loina na aikhoina amakhaktang chonba matamda Allah taala na aikhoi gi guna punnamak se kokpiraga guna sing si loina mak sawabna onthok piraga asai guna gi masing sing do thiraba matungda aikhoi gi namaya amal sida sawab se amaka Allah taala na hapsan bi gadori me kari maram gi no haiba matamda aikhoina Allah dunya sida latpa yaba mapu kana amaphoba laite na hek haiba matam sida Allah taala na aikhoi gi guna sing che loina mak kokthok pi kharabane kari gi ai gi thamoi manung da Allah gi atopada yoram ni ba posak sing do gairullah yoram ni ba posak sing do aina lauthok reba adugi badla dagi Allah taala na ai gi guna sing che kokpi bane ba adugi matungda illallah Allah khaktani na herak pa matam sida muhtaram buzugo dosto Allah khaktani Allah gi wahdaniyat amasung Allah si amma khaktani haiba sigi thamoi singna ai gi thamoi manung se Allah Taala na adugi badla dagi aigi namaya amal sida guna singdu onthok peraga sawap oina onthok pi bane sawap oina ibi bane aduna ni kari na hai matamda zamin da jo insan kalima si bu sumna khak amakhak tang chonba la ilaha illallah muhammadur rasulullah na adu masigi sida zamin dagi farishta ma amaka ka khatle aduga asman dagi su farishta ma amaka kumthre ani se marak se da theng nei ani se wari sa nei nang karai de sali bano nang karai de la ibano na amma sina hai zamin na sida Allah ge banda amana thamoi singna kalima si son kare mahak ki maghfirat si pura ga sali bane na aduga ammaduna makka hangma matamda ammaduna so makka hai zamin da Allah ge banda ama kalima si thamoi singna son kare adugi maghfirat si pura ga zamin da la ibane aduna ni karina hai matamda nabi karim sallallahu alaihi wasallam ki hadis ki matungina أفضل الذكر لا إله إلا الله وأفضل الدعاء الحمد لله خوايدگی فبا کلمہ سی کرینو ہے متم لا إله إلا الله نے أدوگا سیگا حدیث سیگی تفسیر گی متون إننا هاي ريبا كري گمبا سيجي كلمة سيدگي هنا فبا أتوبا كلمة عمل يرمى با أدوي تاردي أدوغي كلمة دو أيكوي حبيب محمد صلى الله عليه وسلم دا سنة غدا بني أهان با أيكوي نبي كريم صلى الله عليه وسلم سنة حضرت آمينة گي شكم مبارك تيجي توغك بمتم دا अतोप पोषक अम फोब तौद्रिंगैदा मागे शहादत की उंगली मुबारक से सिगी से थंगतलगा सजदा रेस ओइरब मतुंगदुदा सि उंगली से थंगतलब मतुंगदुदा कलिमा सिबु सोली बने ला इलाहा इल्लल्लाह ना अल्लाह की वहदानियत सिगी सखी पीरी बने शहादत तौरी बने अदुदा हायरियब मुफस्सिरिन सिंगसिना करीना कलिमा सिदगी हेना फब पोषक अम लैरबा अदुई तारगदी अदुगी कलिमा दो अदुगुम लबन नबीदुना हजरत अमीनागी शिकम मुबारक ते हेक थोकक मतमदा अदुगी कलिमा दो सोलमगदा बने अदुबु कलिमा सिदगी हेना फब लैतबनिना नबीगी जुबान मुबारक ता अहान बथोगा इब कलिमा सि कर्म कलिमा नो हैब मतमदा ला इलाहा इल्लल्लाह सिगी कलिमा सिने अदो सिगी कलिमा सिना पामी बसी करी नो हाय बसी सु इखै खंबा मथौ ताये सोन बखक्तन ओइद्रिये सिगी कलिमा सिना पामलि बसी करी नो हाय बसी सु इखै मुन्न खंबा तारिये मोहतरम बुजुर्गो और मेरे आजा साथियों कुरान की मनुंग अल्लाह ताला ने हायरी करीना कुल इन कुंतुम तुहिब्बून अल्लाह फत्तबिऊनी कुल इन कुंतुम तुहिब्बून अल्लाह फत्तबिऊनी ए नबी जी अल्लाह ताला ने हायरी में ए नबी जी नहाक की उम्मत सिंह सिदा हायु करीना करीगुंबा ऐसी नखोइना नुंगसियना दावा तौरबा नुंगसियना हायरबा अल्लाह सिबु नुंगसियना हायरबा अदुई तारगदे ऐगी इत्तिबा तौर ऐगी इत्तिबा तौर ऐखोइना अल्लाह सिबु नुंगसियना खल्लगदी नबी की तरीका दुदसु ऐखोइ अपनाई बताए अनि मकनेबा सिगी कलिमा सिदा अनि नेबा पीरि से अल्लाह ताला ना करी ला इलाहा इल्लल्लाह मुहम्मदुर रसूलुल्लाह
La ilaha illallah sina pami sina karino hai matam eikoi Allah na pami ba posak sing chelo Allah na pami ba posak sing chelo ina mak taurani aduga Allah na pam da ba posak sing chelo ina mak thadu ani hairi meba aduga Muhammadur Rasulullah sina kari nabi na pami ba posak tu mak tada eikoi punchile na ngai hot aragani aduga nabi na pam da ba posak sing do loina mak thadu ani hai bene Karigoma sigisi eikhoina kalima solisi sigisi mak eikhoina accept tawri bane ba karina eikhoina e Allah eikhoina kalima su sonjare aduga nahakna pamda ba thabuk sing do loina mak thadokani aduga nahakna pam thabuk sing do eikoi tawgani aduga nahakki nabina pami ba thabuk sing do eikoi tawgani aduga nahakki nabina pamda ba thabuk sing do eikoi thadu da bane hain ikrar tawri bane adugi matungda wa may yuti'illaha wa rasula karigumba Allah gi ahkam gi matung ina punsile laba nabi gi tariqa da punsile laba adui tarakade sidai gi hena mai pak pa haiba se amma phoba laitre ne elan tawri bane faqad faza fawzan azima sidai gi hena pak mai pak pa amma phoba laitre hairi bane aduga sigi kalima sigi pamisi karino haiba se anbiya kiram sing dadi Allah taala na tambiri Nabi Karim sallallahu alaihi wasallam dasu aduga mamangi haukiba mayam singdo nabi mayam singdo adu dasu Allah taala na tambiri Hajarat Musa na pairiba chaisu se sei kholoina makhange chahi 10 dagi pairak ba chaisu ne ba Hajarat Musa na pairiba chaisu lil orhan bangami ba chaisu se chahi 10 dagi Hajarat Musa na pairak bane ba adugi Hajarat Musa gi thabuk si karino hai matamda sigi chaisu sina ma haming senbagi yaw senbagi adagi haming singsi gi machinjak pichana ngai gi eikhoigi mana kan thabagi thabuk sine batawri basi Allah taala na Hazrat Musa da hange be karine e Musa nangi na khutta pairi be posak tu karino na Hazrat Musa na haiba qala asai sigi se chaisuni karino adugi thabuk tu na sigi se chaisuni hair matung na Hazrat Musa na haiba sigi chaisu sigi thabuk se aina mana kan thai aduga ai sigi sida ngaraga su tummi aduga ngaraga su ipothai aduga sigi sina ona wana singsu kan tharaga lairiba hameng singche sigi se su masin jak pichai hameng singche gi senbe gi thabuk chini sikhaktan ina tawri basine na hai adugi matung adu Allah taala na amaka hai Hazrat Musa da adugi sai shu du tha thona tha thaba matam sida lin achau bane ba olibase lin achau ba on ma matam se Hazrat Musa si ki dana ne ba chelisi Hazrat Musa na chen ma matam sida Allah na hai ba nang chen gano asigi lin si so upayo na ma halaga Hazrat Musa na hai se e bari taala adugi lin do ai pai ba ngam moi sine azda achau ba chen ni wari sa ne ri basi Hazrat Musa lepa leite ba chele ba Allah taala na hai ba e Musa nang chen gano asigi lin si payo na Hazrat Musa na ai pai ba ngam moi ai ki sine bhairis adui matung da Allah taala na mangon da guarantee pira ba tung da nang asigi lin si payo ai nangon da guarantee pira ba ni nangon da karigum bi posak ama phoba tawroe akai ba posak ama phoba oiroe adugi du pai ba adugi do hairak ma matam da Hazrat Musa na rumal ama makhutta yomjan leba yomjan ba sidasu amaka Allah na hange ba adugi ruman dugi koi jarot natte na ki dana ado mamairom da pairagasu hukum tawba yari me Allah taala na mamairom da pairagasu kaisu akai be leite na Allah taala na hairi base mamai da paibe gi zarurat nate makok da payu sine magi confidence magi yakin do Allah taala na semi bane ba mamai da pai da bi da magi makok sida tastaw ba matam da amaka handana sai shu oli bane aduga hairi bane ba sigi kudrat se sigi si tawba ngam bagi posak se si Allah mapu mahak ki manak ne kana amata lei banate aduna eikhoini thamoi manung thamgadori si karino oihalliba posak khudimak se Allah na oihanbani aduga oihandriba posak sing dusu Allah na oihandabani haiba sigi thajaba se thamoi manung thambani sisi khaktane ba tambiri basi aduna muhtaram buzugo dosto sigi tambi gadori ba posak se sigi se masana automatically eikoi imagi mabuk manung degi thoga aga lakpa natte sigi se tambi ba mathau taye ba iman sik Allah gi apamba amasung nabi gi apamba se thamoi manung da changak nangai gi practical tawba mathau tari ba akhoi sida mehnat khara tawba mathau tari ba sida isagi jan amasung mal kharch tawba mathau tari ba karamba iman si changak nangai gi nabi gi apamba Allah gi apamba nung siba se thamoi manung da changak nangai gi akhoi masida mehnat tawba darkar oye ba khuda gi qasam mehnat tawdana akhoi Allah kanano khangba ngamoi nabi kanano kaidong nung da khangba ngamaroi da bu posak ne ba akhoi na leiri ba society se aphaba society Karigumba mafam sida
afabagi afabang hakta wangang na khargadi adugi afaba marak sida fattaba ma tawrakpa matamda masana adugi do automatically adum afabarom da onthok khradabane ba mohtaram jugo dost aduga fattaba marak sing sida afabam tang tawge na khanma matamda aikhoi kaidung da tawba ngamoy yumda leina angang singi loina na aigi farm mayam singsiga hotna na business mayam singsiga hotna na ai isagi iman amasung yakin tamnangai gi ilma tamnangai gi namazugi matangda tamnangai gi aikhoina khars tawdabida haira ani aikoi directly jannat sangurane haibisigi thajabase aikoi thamoi manung dei lawthokrase Allah na piriba punsidudagi Allah na piriba punsidugi matungin Allah na piriba na khoida mal daulat amasung niamat mayam singdugi matungin na Allah gi damakta sun khoi Allah gi lambida isagi din amasung iman yakin sem nangai gi damakta kaitho haibane kariguma kaithoktragadi hayeng pikhibani na khoida nakhoi karigi taude nakhoida pangan pikhibani karigi nakhoi tawrakte hai matamda khudagi qasam aikhoida koi jawab nei roi ai chummagadi tasingna makil leiri ai gi ikhata ba sisu chumgadabane afaba mahol ama semna ngai gi damakta bahai mohtan buzugo dosto isasi phaba darkar oi matam suloi khare aduna haijening madi karino hai matamda aikhoina leiriba mafamse afabagi mafamda natte aduna afaba oina ngai gi damakta afaba onthok bahai besisu darkar oi mohtan buzugo dosto aikhoi chum haudraga so aikhoi gi lakadoriba generation mayam singche sigi si chum nangai gi damakta aikhoi mokhoida kitang concentrate amasung focus tawbatai kitang dhyan tawbatai karigumba dhyan tawdragade aikhoi gi khutagi ni thok hidorisi Allah gi rasul sallallahu alaihi wasallam nadi sahi teret shoba matamda ai gi isa singche tambi taw hauro hairi me namaz sondaba su phattaba tawrpa mayam sing du senau hairi me sahi tara shoba matamda ma namaz sonda matamda phuro hairi bane aduga sahi tara dagina maka sahi tara ga nipan bhausida karigumba angang du semhaudaba adui targadi adugi shariat na guarantee loba natreba mama mapa na so dodagi di haibasu illa roiba makhoi gi control gi out of control da lai kharane ba mohtaram jo dosto aduna ikhoi yamna khan thausi hujik mahol si yamna phatra bani aduna mahol si gi phagat na ngai gi so ato to pam mehnat mayam ma lairi sing chini wala mai kiram na sungarang han meeting ma tauki bani adugi matung in na so ikhoi angang sing chi gi warak watem na ngai gi damak tanena ikhoi khanna khibani adugi su inshallah loina mak support tong na ngai damak khanjari Allah taala ta ke khras amal taw tawfik pini be sari hai gi